Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Raijagi Social Welfare Vibaki Makada Miam the Piri by Yapa Tarang Skingi Kudong Sabasing Yentopagi Toramangasi Pangtokani Manipuri Mapang Kadangasi Amasung Hayang Mayai Orap Nong Chugani Hari Amasung Nit Parikaga Marilenba Wapam Sing Sangsata Kananaba Sarkana Sam Sadran Lay Hari Raijagi Social Welfare Vibaki Makada Miam the Piri by Yapa Scheme Kudong Sabasing Yentopagi Toramangasi Palace Compound Imphal the Labor City Convention Center the Pangtokani Raijagi Social Welfare Vibagna Sindu the Pangtokodirba Toram Asida Mukhyamantri Yumnang Khemchan Singh Upamukhyamantri Nemchakip Gen Losi Diko Grihamantri Govindas Kontokjam Art Culture Mantri Kuraijam Loken MLA Singh Chief Secretary Commissioner Singh Basaruk Yagani Thoram aduda Social Welfare Vibagna Mai Pakna Paikhakiba Thoram Singi Matangda Miamda Utokani Mukhyamantri na Thoram aduda Integrated Monthly Pension Processing System Hogdokani Masigi Matakta Manipur All S Pension MOAP Beneficiary Card Sing MLA Singda Kusinagani Security Force na Raija Sigi Tongan Mapam Sing the Palm the Batok Toktonaba Sexil Tarang locally Miam na Sasinaba video Amadi Tonga Taza Bidanabasu Apil Tori Manipur Police ki Serola Manhai Kariguma Sasinaba Pauk Sing Tagat Labadi Angi of Tabak Lokakari Maragasta Security Force na ngarang Pripak Progi Masana Masabu Captain ni Haijaba Mioy Ama Lilong Alia Lamkai degi Fare Mangon degi magazine yauba .32 gi pistol ama pangle Haukiba Ningthokaba Numita Security Force na UNLF gi Mioy Ama Imphal Iski Manung Chanba Kairang Paumai Colony degi Phagaki Mangon degi Chakamari Panbagari ama pangle Numit asimakta Manipur Police amasung Delhi Police na Ukrul Town da sathakiba operation amada uralakiba chakamari panba gari mari phagat pangamke Sexual Harassment of Women at Workplace Prevention Prohibition and Redressal Act 2013 gi matangda miambu hena khanganbagi thorom amangarang Imphal Iski porom patalaiba Manipur Dairy the pangthokre Manipur Milk Producer Cooperative Union Limited Manipur Dairy na sinduna pangthokiba thorom asigi maroiba pandamdi Manipur Dairy gi karmachari singbu ek asigi matangda ningthina khanghanaba amadi ek asibu chanahanbagini Tamenglong College na sinduna BA amasung BSc first semester mahiroi singi induction program ngarang pangthokre Empowering New Beginning haiba hiram da pangthokpa thorom asigi maroiba pandamdi nauna college asida ming chalakliba mahiroi singbu academic system institutional value amasung campus ki maramda hena khanghanabane Nupi basoki matangda kaksingda tha ahum chupna chatharakpa workshop ngarang loisingkre IM Academy of Culture Kaksing Turel Wang Maningthok Pareng na sinduna satharkiba tha ahumgi workshop ki saruk ama oina puthokpa production nupi basok sakpagi thorom amasu pangthoki Chief Minister ki artist singi tengbang scheme gi makada Raija gi art and culture gi senthang makada sahi asigi me kunmari degi workshop asi satharakibani Assam Rifles na Chandrakhongi Maira Paibi Singh Dilongi Students Union Thobal gi social media influencer Sengmaijing Khunong gi ward member Kamjong gi Naha Singh Maibam Youth Development Club Khulgi Khulakpa amadi Jati Kangum Singh gi Lusingba Singa unoduna wari sabigi thabak makha tana chathari Lamdam Master Santi Puraknabagi Pandamda Mianga Achetpa Mari Thamnanaba Pandamda Mifam asi pangthoktuna lakpani hairi Tabiriba pawasi Akasbani Imphal degini Manipur gi mafam kya da ngasi amasung hayeng mayai orop nong chugani hari India Meteorological Department Imphal Center gi paw matungina Tamenglong Senapati Kangpokpi Ukrul Jiribam amasung Noni gi mafam kya da ngasi akhak arauga loinana nong churaba yai Tamenglong Senapati Ukrul gi mafam kya da na hayeng akhak arauga loinana nong chugani hari Assam de ising isaw gi phibam lusilakli Raija da Turel gi imai wangkhalakpa amasung nong leptana chubadigi ising isaw ga mari lenana siba migi masing tara sukre Khwaidigi noba pawgi matungina Raija jugi jila tara taru ising isaw gi awaba mayoknari Hauji phawbada lokpham hectare lising tara mapan lom ising na thumjingkre ngarang khakta isaw ga mari lenana mioi manga siki mioi ani hauji phawba thiba khangdana leiri Khwaidigi hena isawgi awaba mayoknariba Sibsagarda mioi lak ama lising yangkaitar hena saitheng nangle Haujuk phawbagi oina relief camp sama ama hangtoktuna mioi lising mapan chatruk lom changjafam piri NDRF SDRF Lanmi amasung atei agency singna ising isawna solaba mafam singdagi mioi lising taruk satret hena kan mangamkre
Maragasta Sikkim gi Namchi Jilla da leba Samardangda National Hydroelectric Power Corporation Limited na Tista Stage 6 Hydroelectric Project sembaga mari lenana thabak chathaba aduda tunnel ningkhairakpadagi siba migi masing 12 sukre. Hauji phawa mioi kunmanga torpa yadana leiri hari. Sarkar na hari NEET parikha ga mari lenana wafam sing sangsata khananaba sem saduna lei naidli da ngarang athengbada paumi sing da wangang bada kendra gi mantri Dr. Jitendra Singh na hai birodi dol singbu maral siki Congress President Malik Arjun Kharge Rahul Gandhi amasung Priyanka Gandhi yauna dol gi sadasya sing na NEET ki matang da wafam khananaba dabi tawduna lakhibani Dr. Jitendra amasung kendra gi Home Secretary Govind Mohan na Lok Kalyan Mark khongjang changsiliba Congress lusingba singa chatuna unaki Unaba aduda Sri Rahul Gandhi na sarkar na karigumba sangsatta NEET ki matang da khanasi haibe yarabadi maki khongjang khudakta handokani haiki Unaba dugi matungda Dr. Jitendra na hiramasigi matang da sarkar na khananaba thorang tawduna lei haiki Maragasta NEET parikha gi paper leak oibaga mari lenana senaba mioi singi mathakta akanba thabak lokakani haina Pradhan Mantri Narendra Modi na thajaba phongdokre Nongju thaga mari lenana hungadaba maru marang haujiki oriba nongchingi phibam har amasung maru marang amadi El Nino na solapa yabagi matangda kendra gi law singu mantri Shivraj Singh Chauhan na sababati oidana mifam pangthokre Naidili da pangthokpa mifam aduda Sri Chauhan na mari lenaba official singda nongwana chuba jila singi official amadi Rajya Sarkar ga toina pau phaunaba pauktak piki Lawmi singda matam chana har phanganaba amadi har gi awapa leitanaba chu pauktak piki Khan nongchuptigi horpa kumgi nongna leibak asigi mafam punamakta yoksillatuna kalen lauruki maru marang thabada chawna khudong sahale tha asigi taratare phawbada lam hector lag satruk yangkhaini panda kalengi lauruki maru marang hunkhre Siri Chauhan leibak asda oriba nongchigi phibam kupna yengsinbaga loinana mari leinaba Rajya Sarkar ga tanodana lokapya ba thabaksing lokhatnaba su pauktak piki ngasi phongba paukse singi maru pauksingi dama haujik Devika Chingtham leire Devika Thagachari Rajesh KCPPWG gi kadar nifutaruk khulaiga konana sarkar da changjarakhiba amasung nemcha kipgen lokthoknaba UNC na governor da taksinkhibagi pauna ngasi phongba pauche ayambada maru oiba pausing oiri KCPPWG gi chairman Ranjit yauna kadar nifutaruk surrender tawkre haiba pau pokna famda ahanba headline tawri masiga manaba pau tongan ba mawong da headline tawduna People's Chronicle Manipur Mail Huyen Lan Pau, Sana Laibak, Sanga Express ki edition animak, Ganfew Mail amasung Tamenglong Times ta tongan mong the headline tawduna fongnari. PM Awas mamangda dharna phamluba Rahul Gandhi police tara nithoi changna thangduna puthokre haiba pau Sana Laibak ta anisuba headline tawri. UG group amagi mi nifutaruk mayumda halakre masana khulai pikhalakpasing santi pambasing ni haina Mukhyamantri Yumnam Khemchana phongdokiba wafam Sanga Express Manipuri da ahanba headline tawri. Agriculture Department na lawmi singgidamak tongan ba thaurang sing paikhatli haina Manipur Mail da maru oiba headline tawri Naga micham taruk hatpagi NIA na lokhatpa case ta phakiba matai manaw Guwahati ki jail da remand tawkre haina Huyen Lan Pauda ahanba headline tawri None jila ki Hauchong Primary Health Center awatpa na pikthale haina Sanga Express English edition gi ahanba lamai da phongli Mai chang nai na piba ngamdriba asi El Nino gi chaitheng phangbana achauba maram ama oiri haina MSPDCL gi director na phongdokhiba wafam People's Chronicle da maru oiba pau oina phongli UNC na nemcha kipgenbu deputy CM dagi lokthoknaba governor Ajay Kumar Bhala da taksinkhibagi pau Ganfew Mail amasung Tamenglong Times da ahanba headline tawri Urea bag lakh ama makhai hena yenthokre awatpasing office tagi lawba yagani haina agriculture director na phongdokhiba wafam Sanga Express Manipuri gi anchor kalam da phongli Rajesh Thagachari Devika aroibada maroiba pau Rajya gi Social Welfare Bibaki makhada miyam da piriba yaipa thorang scheme gi khudongchaba sing yenthokpagi thorama mangasi pangthokani Manipur gi mafam kya da ngasi amasung hayeng mayai orop nong chugani hari amasung NEET parikha ga mari lenaba wafam sing sangsat khananaba sarkar na sem saduna lei hari pau loijare